ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯊꯣꯔꯛꯆꯩ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯀꯥꯟꯅꯕ ꯋꯥꯐꯝ ꯈꯔ ꯇꯥꯔꯨꯕꯗꯒꯤ ꯑꯩꯅ ꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯁꯤꯁꯦ ꯀꯌꯥꯝ ꯆꯨꯝꯗꯣꯏꯅꯣ ꯂꯥꯟꯗꯣꯏꯅꯣ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯅ ꯑꯗꯨꯝ ꯑꯁꯤꯁꯦ ꯃꯌꯥꯝꯒꯤꯗꯃꯛ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯃꯌꯥꯝꯅ ꯈꯔ ꯅꯣꯛꯅꯤꯡꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯝ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯁꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯀꯣ ꯁꯨꯝ ꯆꯥꯛ ꯁꯖꯤꯛ ꯍꯥꯏꯅꯗ꯭ꯔꯣꯀꯣ ꯆꯥꯛ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯦ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯥꯝ ꯂꯥꯏꯅ ꯐꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯄꯨꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏ ꯃꯌꯥꯝ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯂꯩꯔꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯀꯥꯟꯅꯕꯇ ꯃꯌꯥꯝ ꯍꯥꯏꯔꯛꯀꯦ ꯃꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯝ ꯅꯝꯊꯤꯑꯦ ꯈꯣꯠꯂꯦ ꯀꯥꯏ ꯃꯣꯏ ꯊꯣꯛꯄ ꯏꯀꯥꯏꯅꯩꯗꯅ ꯊꯣꯛꯇꯣꯛꯈ꯭ꯔꯗꯤ ꯐꯔꯦ ꯍꯛꯆꯥꯡꯗ ꯂꯩꯅꯥ ꯇꯤꯟꯅꯥꯗꯤ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯝꯂꯦ ꯃꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯛꯄꯤꯔꯝꯕꯅꯤ ꯃꯁꯤ ꯀꯔꯥꯏꯋꯥꯏꯗ ꯇꯥꯛꯄꯤ ꯁꯤ ꯑꯥꯏ ꯀꯣꯂꯦꯖꯇ ꯕꯤꯁꯦꯝꯄꯨꯔꯗ ꯑꯩ ꯂꯧꯖꯕ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯄꯥꯈꯪ ꯑꯣꯏꯔꯒ ꯀꯨꯏꯔꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯛ ꯃꯇꯨꯝ ꯃꯇꯨꯝ ꯊꯨꯡꯕ ꯁꯖꯤꯛꯇꯣ ꯆꯥꯛ ꯁꯖꯤꯛ ꯍꯥꯏꯅꯕꯗꯣ ꯃꯗꯨ ꯃꯣꯏꯅ ꯐꯍꯜꯂꯝꯃꯦꯕ ꯃꯇꯧ ꯀꯔꯝꯅ ꯐꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯃꯣꯏꯁꯤ ꯀꯥꯟꯅꯔꯝꯃꯦꯀꯣ ꯆꯥꯛ ꯁꯖꯤꯛ ꯐꯩꯀꯣ ꯑꯩꯒꯤ ꯈꯣꯡꯗ ꯆꯥꯛ ꯁꯖꯤꯛ ꯐꯖꯅ ꯂꯩꯔꯝꯃꯤ ꯑꯍꯥꯟꯕ ꯑꯃ ꯊꯣꯛꯑꯝꯃꯤ ꯑꯗꯨꯒ 5-10 ꯊꯣꯛꯑꯝꯃꯤ ꯃꯄꯤꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯍꯨꯡꯉꯨ ꯇꯛꯂꯦ ꯃꯄꯤꯗꯨ ꯇꯛꯂꯁꯨ ꯏ ꯊꯣꯛꯈꯤꯕꯅꯤꯅ ꯍꯨꯡꯉꯨ ꯃꯄꯤꯗꯨ ꯐꯔꯕ ꯃꯇꯨꯡꯗꯁꯨ ꯑꯇꯩ ꯁꯟꯗꯣꯔꯛꯑꯦ ꯈꯣꯡꯁꯤꯗ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯩꯕꯤ ꯇꯤꯈꯪꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯆꯥꯛ ꯁꯖꯤꯛꯇꯨꯗ ꯑꯗꯨ ꯍꯩꯕꯤ ꯇꯤꯈꯪ ꯊꯣꯡꯂꯒ ꯄꯨꯝꯍꯜꯂꯒ ꯐꯛꯇꯠꯂꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯏ ꯊꯣꯛꯈꯤꯕ ꯁꯟꯗꯣꯔꯛꯑꯦ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯟꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯆꯥꯛꯁꯤ ꯑꯗꯨꯝ ꯃꯄꯤ ꯍꯥꯜꯂꯒ ꯑꯗꯨꯝ ꯁꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯨꯠꯇꯒ ꯂꯥꯛꯂꯤꯅꯤ ꯑꯗꯩ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯁꯨꯝꯖꯤꯠ ꯂꯥꯡ ꯈꯨꯅꯨ ꯆꯤꯡꯅꯕ ꯃꯇꯝꯗ ꯎꯗ ꯂꯥꯡ ꯈꯨꯅꯨ ꯆꯤꯡꯅꯕ ꯃꯇꯝꯗ ꯁꯨꯝꯖꯤꯠꯇꯨꯅ ꯆꯥꯛ ꯁꯖꯤꯛꯇꯨꯗ ꯅꯥꯜꯂ ꯃꯇꯨꯡꯗ ꯂꯥꯡ ꯈꯨꯅꯨ ꯆꯤꯡꯅꯩ ꯀꯥꯟꯗ ꯆꯥꯛ ꯁꯖꯤꯛꯇꯨ ꯅꯥꯜꯂ ꯃꯇꯨꯡ ꯁꯖꯤꯛꯇꯨ ꯅꯥꯜꯂ ꯃꯇꯨꯡꯗ ꯈꯨꯅꯨ ꯆꯤꯡꯅꯩ ꯀꯥꯟꯗ ꯂꯪꯉꯨ ꯍꯥꯏ ꯁꯨꯝꯖꯤꯠꯅ ꯁꯤꯠꯄꯗ ꯃꯥꯡꯈꯤꯕꯒꯨꯝꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯥꯡꯒꯨꯝꯅ ꯈꯨꯅꯨ ꯆꯤꯡꯅꯕ ꯅꯣꯏꯗꯁꯨ ꯂꯥꯡ ꯈꯨꯅꯨ ꯆꯤꯡꯅꯕꯗ ꯅꯣꯏꯁꯨ ꯀꯩꯅꯣ ꯁꯤꯗ ꯈꯨꯅꯨꯅ ꯆꯤꯡꯅꯩ ꯀꯥꯟꯗ ꯁꯨꯝꯖꯤꯠꯅ ꯁꯤꯠꯄꯗ ꯃꯥꯡꯕꯒꯨꯝꯅ ꯆꯥꯛꯁꯤ ꯅꯪꯁꯨ ꯃꯥꯡꯈ꯭ꯔꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯔꯒ ꯂꯥꯡ ꯈꯨꯅꯨ ꯆꯤꯡꯅꯕꯗꯨꯗ ꯂꯪꯁꯤꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯛꯁꯤꯗꯨ ꯐꯩ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯐꯠꯇꯦ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯕꯤꯁꯦꯝꯄꯨꯔꯒꯤ ꯏꯕꯣꯛ ꯑꯃꯅ ꯑꯩꯈꯣই ꯂꯧꯖꯩꯕꯁꯤꯗ ꯊꯣꯡꯖꯥꯎ ꯂꯣꯛ ꯃꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯅ ꯆꯥꯛ ꯆꯥꯅꯔꯝꯗꯥꯏꯗ ꯈꯣꯡꯀꯨꯠ ꯍꯥꯝꯗꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯍꯅꯨꯕꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯅꯪ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯋꯥꯔꯤ ꯑꯃ ꯍꯥꯏꯕꯤꯒꯦꯀꯣ ꯅꯪ ꯆꯥꯛ ꯁꯖꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯐꯔꯗꯧꯅꯤ ꯏꯕꯣꯛꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯕꯣꯛ ꯌꯥꯝ ꯐꯅꯤꯡꯒꯦꯁꯤ ꯀꯃꯥꯏꯅ ꯇꯧ ꯐꯗꯣꯏꯅꯣ ꯑꯣ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯍꯥꯏꯒꯦ ꯆꯥꯛ ꯆꯥ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯦ ꯍꯅꯨꯕꯤ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯍꯅꯨꯕꯤꯗ ꯀꯧꯁꯤꯜꯂꯛꯑꯦ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯩꯅꯣ ꯅꯪꯒꯤ ꯆꯥꯛ ꯁꯖꯤꯛꯀꯤ ꯃꯇꯥꯡꯗ ꯅꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄꯁꯨ ꯏꯀꯥꯏꯔꯝꯒꯅꯤ ꯑꯗꯒꯤ ꯈꯣꯡ ꯈꯣꯛꯄꯗꯣ ꯏꯀꯥꯏꯔꯝꯒꯅꯤ ꯑꯗꯨ ꯃꯁꯤ ꯆꯥꯛ ꯁꯖꯤꯛꯁꯦ ꯊꯨꯡꯉꯔꯣꯏꯗꯕꯅꯦ ꯑꯁꯤ ꯇꯧ ꯍꯥꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯅꯣꯛꯇꯤ ꯅꯣꯛꯀꯅꯨꯀꯣ ꯑꯆꯨꯝꯕ ꯂꯩ ꯋꯥꯅꯤꯀꯣ ꯃꯁꯤ ꯐꯒꯗꯕꯅꯦ ꯍꯥꯏ ꯑꯩꯁꯤ ꯑꯍꯜ ꯂꯃꯟ ꯃꯔꯛ ꯆꯠꯄꯗ ꯀꯥꯏꯅ ꯇꯟꯀꯟꯗꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯀꯟꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯏꯕꯣꯛꯇꯨꯗ ꯑꯩꯅ ꯍꯥꯏꯔꯣ ꯏꯕꯣꯛ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯣ ꯅꯪꯒꯤ ꯆꯥꯛꯁꯤ ꯑꯍꯥꯟꯕ ꯊꯣꯛ ꯃꯄꯤ ꯖꯒꯥꯗꯣ ꯑꯗꯨꯗ ꯃꯣꯏ ꯊꯣꯛ ꯃꯇꯝꯗꯣ ꯑꯗꯨ ꯃꯣꯏꯗꯣ ꯈꯨꯠꯅ ꯂꯧꯔꯣ ꯈꯨꯗꯩꯒꯨꯝꯕ ꯈꯪꯗꯦ ꯈꯨꯍꯥꯎꯒꯨꯝꯕ ꯂꯥꯎ ꯁꯤꯜꯂꯒ ꯃꯣꯏ ꯊꯣꯛꯇ꯭ꯔꯦ ꯈꯪꯉꯗꯤ ꯆꯥꯛ ꯁꯖꯤꯛ ꯊꯨꯡꯕ ꯃꯤ ꯑꯗꯨꯅ ꯃꯣꯏꯗꯣ ꯈꯨꯠꯅ ꯐꯥꯔꯣ ꯂꯧꯔ ꯃꯇꯨꯡꯗ ꯆꯥꯛ ꯁꯖꯤꯛ ꯊꯣꯛꯏꯕ ꯖꯒꯥꯗꯨꯗ ꯃꯣꯏꯅ ꯃꯥꯡꯕꯒꯨꯝꯅ ꯃꯥꯡꯂꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯅꯥꯟꯒꯗꯕ ꯑꯁꯨꯃꯥꯏꯅ ꯃꯣꯏꯗꯣ ꯂꯧꯔꯒ ꯈꯨꯠꯅ ꯂꯧꯔꯒ ꯃꯅꯝꯗꯣ ꯂꯧꯔ ꯃꯇꯨꯡꯗ ꯐꯥꯖꯤꯟ ꯃꯇꯨꯡꯗ ꯆꯥꯛ ꯁꯖꯤꯛ ꯂꯩꯕ ꯖꯒꯥꯗꯨꯗ ꯅꯥꯜꯂꯒ ꯃꯣꯏꯅ ꯃꯥꯡꯕꯒꯨꯝꯅ ꯃꯥꯡꯂꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯃꯣꯏꯁꯤ ꯃꯥꯡꯈꯤꯗꯅ ꯃꯅꯝꯁꯦ ꯎ ꯐꯪꯗꯦꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯁꯖꯤꯛꯇꯣ ꯑꯗꯨꯃꯥꯏꯅ ꯅꯥꯜꯂꯨ 3-4ꯔꯛ 5-6ꯔꯛ ꯅꯥꯟꯕ ꯃꯇꯝꯗ ꯊꯥ 1-2ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯆꯥꯛꯁꯤ ꯇꯣꯡꯈꯠꯂꯝꯕꯗꯣ ꯇꯞꯅ ꯅꯦꯝꯊꯔꯛꯑꯒ ꯑꯇꯩ ꯃꯆꯥꯁꯨ ꯅꯦꯝꯊꯔ ꯃꯥꯡꯈꯤꯅꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕ ꯀꯌꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯐꯈ꯭ꯔꯕꯅꯤ ꯃꯁꯤ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯋꯥꯁꯤꯡ
ꯍꯜꯂꯝ ꯇꯥꯛꯄꯤꯔꯝꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯨꯗꯣꯟ ꯇꯧꯖꯔꯛꯀꯦ ꯃꯤꯅꯁꯨ ꯍꯥꯏꯔꯛꯄꯁꯤꯡꯗꯨꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯪꯖꯕ ꯅꯠꯇꯦ ꯑꯍꯜꯂꯝꯁꯤꯡꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯈꯪꯂꯦꯀꯣ ꯌꯣꯡꯆꯥꯛ ꯃꯇꯝꯁꯤꯅ ꯀꯥꯟꯅꯗꯧ ꯃꯥꯜꯂꯦ ꯌꯣꯡꯆꯥꯛꯀꯤꯗꯤ ꯃꯅꯝ ꯈꯔ ꯀꯟꯕꯅꯤꯅ ꯃꯌꯥꯝ ꯊꯝꯖꯔꯒꯦ So asini mayam ado khara nokninge haitare ado kasu kaide nokpa se yam phai nokpa se hakchanggi lanni ko nongmada nongta bi nok uhaib ni ko aduna mayam try to biu kaigamba layok faragadi phagbu jai haiba mongi anap se ko ado chak sajik khongba mi panamak asi sumaina loina phabo resanu thank you ma'am